Online Manipuri numidangi pau yengbiriba pumnamang puthoi lai somna khurumjari ahanbada maroiba pau Leimangkhung army camp da changkhibadagi thiba khangdana lairiba Kamal Babu numit humni gi manungda tekte kaidana khusinnagadabani haina miyamna khongjang changsinkhre Leimangkhung army camp da thika gi thabak suba changkhiba laisom Kamal Babu gi mari makhong ngasi fawa sengma khangma ngamdana lairi makpo thuba matamda tekte kaidana thadok pirau haina JC against the missing of laisom Kamal Babu na ngasi miyamga loinana leimakhongda lairiba 57 Mountain Division ki gate mamang da wakat khongjang changsin crate loina na miyam changsin ki ba kan khongjang na maram oiduna ngarang dagi hauna 57 Mountain Division ki army personnel amata ke masidagi mapan thoan da na miyam na makhoina thoklak kadaba lambi sing thachin duna thamkre ngasi wakan mifam chata ki ba loina na miyam gi oiba mifam amasu pangthok tuna hojik fawba mafam khangna lairiba laisrom Kamal Babu bu tek da kaidana khusinnar kadabani haiba yauna waref manga lokre waref sing adudi numit humni gi manungda Haibadi ngasi November 18 tagi November 18 fawbagi manungda laisom Kamal Babu bu JAC na tekte kaidana khusinnabiu Loinana JAC na thariba matam asigi fawba manungda Kamal Babu mangkhibagi matangda High Court of Manipur da writ petition ama thakre thakiba petition adu division asigi High Court of Manipur ki Chief Justice amasung Gaifu Silu Golmai Kabui bench da ngasi motion hearing pangthoklaba matungda thariba petition adu admit tawkre amasung respondent oriba State of Manipur amasung Union of India issued notice tawkre loinana paukhum oina pirangnaba November 18 na matam lepkre ngasi mifamna yetnaba leitana laukiba warep singi manungda laisom Kamal Babu amadi JAC da khusinnadriba fawba MES ki staff thikadar labor amadi kanaguma amata Army camp manungda changba yadaba ahom suba warefta Manipur da lairiba civil society organization CSO sing amadi miyangi mateng lauduna JAC against the missing of Kamal Babu gi matangda miyamgi oiba mifam ama thuba matamda pangthokpa JAC na ngarang laukiba waref sing kariguma action amata laukhatrabadi JAC na makhal makha kayagi akan makhongjang makha tana changsinba sini Ngasigi wakat khongjang adu da saruk yakiba singna phongdokhibada leimakhung army camp da thika gi thabak suba changba mioi mafam khangdana manghankiba haibasi army sing ya choba soiba amani karigidamakta army camp manungda kuki sing leihanba amadi chathok chasin tawba yahalibano kuki sing army camp manungda leiba amadi chathok chasin tawba yahanbadagi laisom Kamal Babu kuki singna soidana fakhiba oiramgani haibasi miyamgi chingnabani maram aduna leimakhong 57 Mountain Division asigi manung amasung akoiba mafam singda kuki sing lehengano makhoi lehenbadagi pamdaba thodok kaya thorakpada natana misi minagi thodok sing makha tana thorakpagi madram oigani haina su phongdoknakhi Karvi anglongda ain kaina khunda siliba kuki sing takhokadabani KAAC Manipur kuki singi tokhaiba administration talakbago Assam ki Karvi anglong dasu ain kaina khunda silakliba kuki singna separate administration talakkadra haibagi mafam adugi yalomi singda mipaiba pokle Manipur ki irang na maram oiraga lanjelakpa kuki sing Karvi anglonda ain kaina khunda siliba se thubada lokthokadabani haina Karvi anglon autonomous council ki chief executive member Tuliram Ronghangna akadma wafam thamkre wafam asi Karvi anglongi indigenous travel singda len pata yenthokpagi thoramda paumi singda phongdokhibani mangna paumi singda hai hauji aingi wangmada Karvi hills ta kuki lisingama rom imung chamanga rom khunda sinduna lairi aingi wangmada khunda siliba kuki khulsing asi athubada takthokhigadabani Manipur gi irang na maram oiraga Karvi anglonda illegal kuki sing sangsalakpagi achoba mipaiba pokle haiba wafam thamki amaromda len pata yenthokpagi thoram adu Karvi anglongi den kibo apamda pangthokpada loinana Karving anglongi tribal indigenous singda len pata sing adu yenthokibani 1972 dagi hauna Manipur lengana tribal miyamgi mathakta mingchang mikhai naiba thawong kaya chatharakpadagi kuki lalauba sing thorakhibani MLA Paulinlaun 1972 dagi hauna Manipur lengana tribal miyamgi mathakta mingchang mikhai naiba thawong kaya chatharakpadagi kuki lalauba sing thorakhibani haibaga loinana hauji kuki jo community singna Manipur dagi tokhaiba administration tanduna irang haurabasu furuvasina tawribagumna India gi atopa mipum khudingmakta masiga manaba political settlement talu haibadi leiti haina Saikot Kendra gi MLA Paulinan Haukif na phongdokre wafam masi di print ka akhanaba unaba amada kuki jo MLA singna separate administration union territory ki demand tanbada mangjil thana saruk yariba BJP gi MLA Paulinan Haukif na phongdokhibani Manipur da thogliba irang asigumba laiba asigi atop mafam da irang thorakpada separate administration gi wakat tawraklabadi akaiba leiroidara haiba wahang amagi paukhumda Paulinan na hai Manipur da leiriba kuki jo community singna state asidagi separate administration talibasi political
circumstance-singna ohelakpani. Mahakna hai India-da lairiba mipum khudingmakta separate administration nga manaba political settlement demand tawba yai haiba natti haina thamki. Manipur state lengana sogotpa force singna Kuki Jo community singi mapung oiba population singna namthaduna lakli haina maral siraduna masidagi kannaba honabada India lengaki oiba separate administration gi mateng mathau tai haiki. Irang asigi solution purakpa si center gi makhuta chapchana lei haina Paulilla na phongdokladuna karigumba center na pukchel sengna settlement amagi propose tawraga wari sanaduna honarabadi athubada irang asi loishingani haibagi thajaba lei haiki. Manipur gi Kuki Jogi MLA taret na mitai MLA singda wari sanana ba wafam hogdokhiba leikrabra hain hangba wahang amada Paulilla na hai ruling party gi yauna mitai MLA sing asi militant kangbuna kangla manungda wasak lohon kraba ngaktani haina maral siraduna makhoigumba MLA sing asiga wari sanabana kari afaba purakani haina paukhum pikhi. Chahi asigi October 15 da Ministry of Home Affairs na Manipur lenga ki MLA singi oiba joint meeting ama kauki aduda Kuki Jo MLA singi mitai MLA singa famina duna khanabagi mami takhide. Legislature singi marakta fauba asigumba thakta leirabadi matau karamna tawgani masi kari leibagino haina hangkiba wahang amagi paukhum piraduna mahangna hai furuf anigi marakta muknaraga karigi MLA sing unagadoino haiba wafam thamki. Apunba mifam pangtholabasum madugi intention ado mayek sengna khangan gadabani Ministry of Home Affairs na kaukiba ruling party singi oiba mifam ado da ministry asidagi natraga Home Minister office tagi pau faurakhiba leite somna khaki mahaki colleague amana Home Ministry gi official amana random oina tawrakhiba amadagi khangkhibani. Home Ministry na formal meeting ama tawgadaba oirabadi official invite ama piraktuna khangalakadabani. Madu tawramlabadi hiram asida lumna lawi haina khalamgadabani. Mangna makhata na hai WhatsApp ta message tharaklaga meeting yauna baharakpa si ministry asina irang asi loishina balumna lawi haigadawribra haina appenda ba phongdokhi. Center na proposal amata puthokta na mukna riba community singi MLA sing unabagi kannaba oiroi. Ministry na kaurabasu tampaki MLA sing unagada balaite. Haujik oireba irang asida mitai MLA sing na wakhal taduna Kuki sing na taliba separate administration gi demanda ayat pihan ningde irang asina maram oiraga Kuki Jo miyam kham thengna choitheng pibaga loina nanakalani gi marakta fanayam sanarabasu separate administration natana mitai singa punna mau sagum layu haiba yararoi. Mahak ka center gi luching bakharaga dimana sigi matang da wari saki basu laikre adubu ngasi phawba center gi maikai dagi thabak oina onthorok pa laitri masi maglaibak thibani. Manipur lenga na 1972 dagi hauna tribal miyam gi mathakta achan miran naiba thawong kaya chatharakli masidagi naga amasung Kuki gi insurgency leirakhibani. Mahakna hai N Bera Chief Minister hek oirakpadagi furuf amagi mathakta aranba narrative kaya ama puthokpada mahakna nakoina na sogotpa amadi pukning thogatpagi thawong chatharakli haina maral sikhibaga loinana masina Manipur da hingsa yawba muknaba ama ohelakhibani. Haujik Manipur gi fibam asida kari tawba mathau tai haina hangba wahang amagi paukhumda Paulilla na hai police force communalize tawba yauna state sigi legitimacy pumba mangkre. Center na masi phawbada Chief Minister N Biren famdagi lauthoktriba karigino haina hangki. Paulilla na Manipur da PR thamnaba taksin baga loinana nakalanigi marakta political dialogue chathaduna makha taba lambi thiyanaba thabak paikhat haningbagi apamba phongdoki. Chief Minister thajadradi Kuki MLA sing karigi resign tawdribano haina hangba wahang amagi paukhumda mahangna hai Kuki Jo MLA sing state lenga ki makhada leitre adum oinamak MLA sing asina fam thadoklabadi makhoigi furuf ki miyam gi political aspiration adu arembada tahanbada oina thokani. Central lenga na ngasi phawbada irang asi loishina bakarigumba amata tawdana leiriba laibak thibani. Masigi maram thibada wakhana lamba phangde Kuki Jo MLA sing Prime Minister natraga Home Minister unanaba hotnabada ayaba piraktaba laibak thibani. Loinana Home Minister mitai MLA khaktagi wakat tariba asi karigino haina su wahang hangduna lagli haina phongdokhi.